Welcome everybody to Chingtam Food. Ngasi jo amuka dal chagen dal thonge. Ngasi di mathen je dal lere hawai musuri dal. Adagi di hawai mangkan jo alu gamupa. Adagi bora tilau bora aduga alu bora si to jare. Yamado how to say how about the ba yinji. दाल खर थोड़ो हिंदू पंप जावा दारे दुना दाल हारे तो थो आवला बुरा सिले रा बुरा हम Ama ơi Chalo ngay kulle em cha chana cái nôm ta nijam ge mayam dagi mayam je ai video je yeng di yenge yeng da bra ke no likes amdang thambiramo subscribe su amdang tobiramo adi puning ji kha thogot che ge ta puning ji kha thogole yam comment to bira ba like to bira ba subscribe to adi thamu je matlab nungai na Moi nungai luga hena puning thago peli luga hena video sin ju helo wang di pa hi jedre sa bo tani hi Đó. Đó hả?
ꯁꯥ ꯉꯥ ꯊꯣꯡꯗ꯭ꯔꯒꯁꯨ ꯁꯥ ꯉꯥ ꯆꯥꯗ꯭ꯔꯒꯁꯨ ꯑꯩꯅ ꯑꯄꯥꯝꯕ ꯗꯥꯜꯁꯦ ꯊꯣꯡꯉꯒ ꯀꯥꯡꯉꯧ ꯑꯃ ꯌꯥꯎꯔꯕ ꯃꯣꯔꯣꯛ ꯃꯦꯠꯄ ꯑꯃ ꯌꯥꯎꯔꯕ ꯌꯥꯔꯦ ꯕꯦꯁꯅꯦ ꯑꯩꯒꯤꯗꯤ ꯉꯁꯤꯗꯤ ꯃꯣꯔꯣꯛ ꯃꯦꯠꯄ ꯌꯥꯎꯗ꯭ꯔꯦ ꯑꯗꯨꯅ ꯕꯣꯔꯥꯁꯨ ꯑꯣꯏꯅ ꯇꯧꯔꯦ ꯃꯣꯔꯣꯛ ꯃꯦꯠꯄꯒꯤ ꯃꯍꯨꯠꯇ ꯑꯗꯨꯅ ꯍꯧꯖꯤꯛ ꯗꯥꯜꯁꯦ ꯍꯩꯊꯔꯅꯤ ꯗꯥꯜ ꯍꯩꯊꯔꯦ ꯑꯗꯨꯗꯤ ꯀꯥꯡꯒꯧ ꯁꯤꯃꯁꯤꯗ ꯂꯧꯊꯔ ꯊꯝꯃꯦ ꯗꯥꯜ ꯇꯣꯠꯂꯅꯤ ꯑꯍꯥ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨꯀꯣ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯀꯥꯎꯕꯤꯕ ꯌꯥꯗꯦ ꯃꯌꯥꯝ ꯆꯥꯛꯁꯨ ꯂꯣꯏꯁꯜꯂꯦ ꯑꯗꯨꯅ ꯃꯌꯥꯝꯅ ꯂꯣꯏꯐꯥꯎ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯑꯗꯨꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯑꯩꯗꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩꯁꯦ ꯆꯥꯎꯈꯠꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯌꯣꯛꯅꯤꯡꯕ ꯁꯤ ꯚꯤꯗꯤꯑꯣꯁꯦ ꯁꯤ ꯆꯦꯅꯦꯜꯁꯦ ꯑꯗꯨꯅ ꯇꯨꯡ ꯀꯣꯏꯕ ꯑꯁꯥ ꯌꯥꯝꯅ ꯂꯩꯔꯤ ꯑꯗꯨꯝ ꯇꯞ ꯇꯞꯅ ꯁꯨꯝ ꯈꯪꯍꯜꯂꯛꯀꯦ ꯃꯌꯥꯝꯗ ꯑꯗꯨꯅ please subscribe, please like, and if possible please share. So ꯃꯌꯥꯝꯕꯨ ꯃꯤꯠꯌꯦꯡ ꯁꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯍꯥꯏꯅꯤꯡꯉꯥꯏꯗꯨꯅ ꯍꯧꯖꯤꯛꯀꯤꯗꯃꯛꯇꯗꯤ ꯂꯣꯏꯁꯤꯟꯖꯔꯒꯦ. ꯊꯦꯡꯛ ꯌꯨ.
Mm-hmm.